Manipur Top Trending News na tungan-tungan ba reliable source ng dagila ko tsaraga. Mata-matang di oiba maru oiba ipaw sing patutunan kang hanjay. Ahanbada Nipan Suba Pay Commission na nga ki employee amadi pensioner sina ehen ba kudong sawa fanglaba yay ni Delhi September 15 lenga ki employee kuding magna Nipan Suba Pay Commission Center lengak na law thorpa hawrang ngai na ngay cherak sida lenga ki employee amadi pensioner singda Nipan Suba Pay Commission na ehen ba kudong sawa sing fanglaba yay hay na agency ki paw na phongdok ni thasaba yaba paw na phongdok pada Nipan Suba Pay Commission asi center lengak na mathang sahi dagi hauna jana hanaba thorang tauri Hana employee singna Nipan Suba Pay Commission asi kumja 2027 dagi jana hangadori bra haina nungang ba pogum labasu center lenga ki official sina mathang sahi dagi jana halakani haiba wafum thamaki ba lairi hairi cherak hokiba thada lenga ki employee singi delegates ka union ministry Jitendra Singhana government employee national confederation GENC ga unadana wari sanaki wari sabaduda union minister na Nipan Suba Pay Commission ki matangda stel lenga singda wari Saba hore hai na phungdo kiba laikre hai riba sing asina maram oiraga center lenga na Nipan Suba Pay Commission asi official oina thu matamda lauthok larak lagani hasunari Nipan Suba Pay Commission asida lenga ki employee singi basic salary asi lupa lising taraga nipan dagi kumga tarukta hengalakpa yai hasunari masida natana Nipan Suba Pay Commission asina lenga ki employee singi DNS allowance su hengalakadori sahi asigi June dagi September fawgi lenga ki employee singi DNS allowance asi Mamangda hengakkiba adudagi hena chang wangna hengalakpa yai hasunari adubu hairiba sing asi hauji phawgi oina dilenga ki maikidagi official oina confirm tarpadi leitui asuma phongdorki amaromdana PUCL gi sengtok warol separate administration taliba kuki jo singda phongna support tawni lomiluk People Union for Civil Liberties PUCL na mamang thagi tang unda Manipur thoriba irang siga mari lenana puthorkiba report adubu yaringba phongdokna Manipur ki miyam da singdokadabani haina MP Angomta Bimol akoi jamna PUCL da ai bachero piduna khan kibagi matung ina union asigi President Kabita Srivastav amasung General Secretary Dr. V Suryasna YouTube channel amasung media ki khuthangda sengdorki ba wahum sing sama lan batanatana Manipur gi tokhaiba separate administration taliba kuki jo mar organization singda phongna support tawuni haina Manipur lomilup na phongdoroki Lup asigi Secretary H. Ibo Bigi Chiro Aman Hai Sengdok Warol Sida Maitei Frupna Union Sigi report adu achumbani lagodabani haina UPCL gi President Pongdok Liba Wakum Janingde report asi atu matamda handokadabani haina Manipur Lomi Lupna demand tauri UCL na putokiba report ki ahanba chapter da lamdam sida kumja 2023 gi May 3 dagi thorgeba irang asi Maitei Frupna chahi kya changna CM sara matungda atamna kuki jo singda kut thaba hokpadagi irang asi hokibani haina Pongdo Nibasi Aranbani Putoki report asi India lenga ki maru eba kukijo bureaucrats officers sing amasung kukijo baptisters kyadagi Reverend Pastor Kyana piba samsin sajinba report sing yumphum ohenbani haibadu takli kumja 2023 ki May 3 dagi tokiba proof ani gi irang asi kukijo singna sahi kya changna sem sara matungda sahi sigi mas thada Manipur High Court na mati proof ku SD lista chanhanaba state engakta recommendation thanaba khankiba order amabu lana wahanthok handuna ansamgi mating lagduna 2023 gi May 3 da pangthokiba tribal solidarity mass rally da Chunsapur dagi kangbai tamla kiba masing yamaba kukijo kongjingloi singi martagi khulai paiba kukijo militant singna maitegi imung tiada nomai kapsinduna petrol bomb langsinduna yumai thaduna aki tujungba pokhanduna tanthorpatagi irang asi chauthorkibani haibasi Lepak Siki TV channel amasung sefong kya damarik chumna phongdok krawani wakum asi UNO yauna International Human Rights Commission na sengna khanglabani thokliba irang siga mari lenana maitei phuruppa kukijo Singapore na leminaba yaro haina kukijo council kuki NP Kotu amasung kukijo margi MLA tara na phongdokliba wakum sing kumja 1970 gi matamdagi kukijo singna Sada Hill District semnaba demand tawduna akanba khongjang sing changsiluda naga singna yaninga phongdokiba amadi purup sigi Missing Yam Dabagi, one pound of Kidraba Manglan, Adu Mapung Fahanaba, Chunsapur Kankupi Amasung, Tenupolda, Myanmar Madi, Bangladesh Ki, Chinkuki Kupuka Pusapuna, Kundahan Kamapunda, Okaiba Lenga Umatalpani, Ukilena Tagra, Greater Mejoram with demand Tana Bakulai Paiba, Organization Piasiam Lavamatunda, Makogi, Bangal Utna, Tokli Irang Sida, Hena Zapukalakibani, Hidasi, Lepaxi, Maming Lerba, conflict situation na, Nainero Haina Kanglabakuni, Yam Nangalibadi, Kumza, 2024 gi, July 18 tagi August 3 fawba Manipur da lerkiba
PUCL gi Independent People Tribunal teamna yawibasinda maiti amasung Kuki Jo gi CSO ani gi interlocutor person kyana langkhalakpa affidavit singda infom oiraga PUCL na report asi puthokpani haibasi maiti for kimyo amatana thokliba lansing matangda maiteina Kuki Jo singda kut thaba horubadagini haikiba yarmoi Kuki Jo singdi Manipur gi asingba yalhumini khak takna semjin sajinba data kya puthokpa leitri haibasi PUCL na khanglamdabasi laibakthibani sahi ani helaba irangsina sokhaliba Kuki Jo proof sing yauna state sida laiminariba proof kudimakta sokhali kwaidagi hena sokhaliba Ingkong singa da laiba maiti proof tana hena sokhali haibasi PUCL na khangpumtoi hogiksu irang asi hawpadagi lophum hector lising taraga nithoi rom maiti lomi sing lo panma ngamdabadagi pokta khut hap na batanatana Union Home Minister na kaithar kiba crop compensation gi award pa senphum lomi sing na phangdabagi awaw mai naribani haiki makha tarpada mamagi khomdangna pokpada ngairiba angang singi oinadi khwaidagi hena fai Loksing pukaitagi lokacharaga mamagi khomdangda kanarba machal kaya marum yawi haibasi punamakna khanarba wafamni antibody marang kaina yawba khomdang thakpana angangi immune system kakhanbaga loinana virus amadi bacteria singna tupangami tha sudana pokpa angang sing neurological problem mayak narpa yabagi risks wangalai maduna maram oiduna tungi punsida psychiatric disorder oilpayai adubu tha sudana pokpa angang oirabasu hek matam khara mamagi khomlang tamak pithakpa tarabadi risks punamak khanthai haiba research singna khangba ngamle United States ta leiba St. Louis Children's Hospital gi research singna haiki pokor ngai ba ngang singda khomlang pithakpa matamda apung fana brain develop tori apokpi mama natrabasu atopa lamlambi nupi amagi khomlang pithakpa matamda chap manaba mongda kana fangi St. Louis Hospital da tha sudana pokpa angang umtraga tari maramda kupna yengsinbada wafum asi khanglakibani Amaromda University of Western Australia gi clinical senior lecturer Oyekayo Aaron Randy na luchingduna chathiba study amagi report na hai madudi nupi obisinga body mass index BMI chap chana thambagalena angang unara matungda tha taruk su soidana angangda khomlang pithakpa tarabadi angang adu charaklaga liver nabagi khudong chadaba mayoknade mirolamdaida BMI chap chana thaklabadi non alcoholic fatty liver disease ki risk chada yankai rom anthali haibasu khanglaki puna masing matakta angang hek unabaga angang adu tha taruk fawba khomlang pithakpa tarabadi NAFLD gi risk saruk ahum thokpagi ama hanthari hairi NAFLD haibasi yu thaktrabasu liver da fat mapang pasilpagi thawongi thawong asina liver fibrosis ohelakuna kanagumba kharada cirrhosis ohelakpayai pokpada ngairiba angang singi mapumdadi mamagi khomlangdagi hena phaba atai atopa chinjak amat laite maram aduna ahanbagi tha taruk phawdi angai fadana mamagi khomlang tamak pithakadabani University of Western Australia gi research singna masagi sahi taragatare surba mioi lising amaga chama khumragi maramda kupna tijinbada wapum asi khanglakibani study report asi Spain gi Barcelona da handakta pangthokiba International Livers Congress da puthoki Anagami miyo ema hagsangi arumba henba haibasi mamagi khomlangda kanadaba carbohydrate chang wangna yawbadagini haibasu atopa study amadagi khangle atopa study amada karigumba mamana noerbadi masasu noerpa yabagi risks wangi haibasu khangkhrabani adubu matau karanna mamadagi machada anoiba kudol tamlibano haibadudi scientist na khangba ngamdri University of Southern California gi Peak School of Medicine da laiba Michael Goranana haiki mamagi khomlangda yawba immune milk oligosaccharides over complex carbohydrate singna maram oiduna angang amabu hakchangi arumba amadi anoiba hegathanbani mamagi khomlangda yawba HMO na angangi immune system senggatpada mating pangi adubu chang ka hena yawbadi angangi hakchang ka hena noi amasung lumi study report asi American Journal of Clinical Nutrition da handakta phongdok kibani atopa study amagi report matung ina mamagi khomlangda tongan ba sugar molecules sani rom yawi hairiba sugar molecules sing asina angangi immune system senggatpada achauba thodang lawi maram aduna pokor ngairiba angang singi damuktadi mamagi khomlangdagi hena phaba atopa hidak ama leite kanagumba angang ama sangom powder na yopatarabadi immune system sonba maramna tongan ba laina kya marum narpa yabagi risks wang lai hairi video si pawdumada soikilang kibawa basuna pigani channel si bunuk sibiduna share amadi subscribe to bibi damo haingai tan thalakpa khongdoksari
amadi makha tara miyam gi seba tawba ngamba ojage